Manipurnews.com channel mayam mutar noksari ngasi namidang imarwe pau pijuri Manipur the president rule thamkhre Manipur Legislative Assembly suspension elimination thamkhre and Biren Chief Minister phamdagi resign tokhraba matung ngasi state asida president rule PR thamle haina India gi president Draupadi Murmu na laktokre adum oinamak Manipur Legislative Assembly amuk hana hingkatpa yaba suspended elimination da thamkhre kumja sok lising samapan yangkai mathoida state asida president rule thamba hantaki asi tharaga taramatirak subani ngasi nuthil India gi president Draupadi Murmu na topa gazette amada hojik Manipur lenga ki oi phibam asigi matang da state asigi governor na pirakpa report amadi atei paudam sing kupna yenglaba matung India constitution gi article sahunga yakai ki matung ina state asida PR thamle haiki center la kholaliba khongthang ase BJP gi state lenga na chief ministerial candidate buthopa ngomkhidraba matung da lathorkibani and Biren center gi lusing masinga Delhi da unaraba matung mahak masa CM phamdagi resign tawbagi serol Manipuri governor da pisan khibani BJP North East in charge Sambit Pratan state asigi MLA singalwena kayarak hana khana nenakraba su chap chaba warep amata lawba ngamkhite Prime Minister Narendra Modi di USA ki khongchata gi halaklaga matung state asigi chief minister ama khalaba yai haina thajanarambani ningsingba yabudi constitution gi article 113 gi matung ina assembly asi makhoi aroiba sitting tha adugi tha taruk hentok da pangthokadabani haina pali Manipur gi oina aroiba sitting asi kumja solising ni kunmari gi August 23 da oiri state asi gi oina budget session chu hokibani tokaba numita pangthoknaba matam lekhibani adubu chief minister amadi mahaki council of ministers na pham hadokibadagi session asi tokna lakhibani amaromda ngasi thokliba PR gi gazette asigi matung ina assembly dissolve tawroi suspended elimination gi makhada thamgani assembly dissolve tawragadi parliament session da khanagadabani PR gi makhada assembly dissolve tawba amadi dissolve tawdaba haiba ani leiri hojik thokliba order assembly dissolve tawba haina panba leite assembly dissolve tawba taragadi union cabinet amadi parliament gi ayaba sangi suspended elimination PR lakthokrabani caretaker CM gi hak leitre hairi loina tha ani gi manungda CM khanduna assembly hinkathanba yai hairi Fanglinlan haukip amadi kuki gi manglan Manipur pumbagi asiba haksang da netlaga chatla phawa mangphaunaroi ozoi state asida hojik thokliba political gi tangdu leita da phibam asida Panglinlan haukipna kuki amada CM haulabasu separate administration gi demand di honglaroi haikiba wafam lebak thibani Panglinlan haukip amadi kuki gi manglan Manipur pumbagi asiba haksang da netlaga chatla phawa makhoi gi demand mangphaunaroi haina veteran politician ojoina phungtokre ojoina wafam asi kawa huidrom lekai leiba mahaki mayumda pangmi kharaga akhanan unaba amada phungtokibani mahakna hai masagi horakpham amadi saktam leijariba phurupsing kannanaba landam asigi CSO NGO amadi governor phawba yauna honaduna laklingai cherak asida amadi Manipur gi hojik oiriba charangnaba phibam asida miyama taba nungaitaba wafam ama Panglinlan haukipna phongtokhiba adu laibak thibani chei ani suraklaba Manipur irang asigi waroisin ama puraknaba honabada chief minister N Biren resign tonaba wafam lakpadagi mahak resign tokre adubu makhoi gi demand phanglaba phawba Panglinlan haukipna Manipur thugaidaba yadi haiduna honarakliba center na khanglamgani Bharat Barsha poktingi mamangdagi ekhoigi lengak leirambadagi major agreement tawduna India gi tharuk oirakhibani adubu Manipur ase machet thugairaga kuki len piu haiduna demand toropasidi constitution thugaibani India thugaige kuki len piu haibasi Manipur Praja khudimuna condemn tabum thui haiki mangna hai India major agreement tokhiba asi Manipur thugai haiduna yawa nate chakhotpada yawgi haina tilubani asumna assembly gi legislature amana nataba ngangla phawba Manipur lenga amadi BJP central lenga na karimata hairaktribasi makhoi gi constitution da Manipur thugainaba hapara haina su hanglakli India sembada saruk yarakpa leba amagi praja amada
ꯁꯦꯟꯇꯔꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯂꯝ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯦꯝꯒꯠꯆꯔꯛꯄ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ꯫ ꯑꯦꯟ. ꯕꯤꯔꯦꯟ ꯊꯥ ꯑꯁꯤꯒꯤ 7ꯗ ꯁꯤ.ꯑꯦꯝ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯒꯕꯔꯅꯔꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯊꯧꯗꯤ ꯑꯦꯟ. ꯕꯤꯔꯦꯟꯅ ꯍꯦꯛ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯒ ꯑꯍꯥꯡꯕ ꯐꯝ ꯑꯁꯤ ꯃꯦꯟꯈꯠꯅꯅꯕ ꯍꯣꯠꯅꯔꯒ ꯒꯕꯔꯅꯔꯗ ꯀ꯭ꯂꯦꯝ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛ ꯁꯦꯝꯒꯦ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯂꯒ ꯂꯝꯗꯝ ꯑꯁꯤꯗ ꯁꯁꯄꯦꯟꯗꯦꯗ ꯑꯦꯃꯤꯅꯦꯁꯟ ꯊꯝꯂꯛꯂꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯂꯧꯒꯅꯤ꯫ ꯁꯁꯄꯦꯟꯗꯦꯗ ꯑꯦꯃꯤꯅꯦꯁꯟ ꯇꯧꯔꯕꯗꯤ ꯊꯥ 2 ꯈꯛꯇꯅꯤ, ꯊꯥ 6 ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫